ꯂꯧꯁꯤꯡ ꯂꯩꯕꯤ ꯂꯤꯑꯣꯔꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯂꯧꯕꯤꯔꯁꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯣꯏꯅ ꯂꯤꯑꯣꯔꯥ ꯑꯃꯗꯤ ꯅꯤꯡꯊꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯂꯤꯑꯣꯔꯥꯅ ꯄꯨꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩ ꯉꯟꯇꯥꯅ ꯅꯤꯡꯊꯝꯊꯥ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯏꯪꯂꯝꯃꯤ ꯎꯟ ꯇꯥꯔꯣꯏꯗꯕ ꯃꯐꯝꯗ ꯎꯟ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯇꯨꯔꯦꯜꯁꯤꯡ ꯀꯥꯂꯦꯟꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡ ꯄꯨꯝꯕ ꯐꯝꯖꯤꯟꯈꯤꯔꯝꯃꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯈꯨꯗꯤꯡꯃꯛ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕꯒꯨꯝ ꯇꯦꯡꯊꯥꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯁꯥ ꯁꯟ ꯖꯤꯕꯁꯤꯡꯅ ꯂꯩꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯏꯪꯕ ꯈꯥꯡꯂꯤ ꯂꯤꯑꯣꯔꯥ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯦ ꯈꯟꯕꯒꯨꯝ ꯁꯨꯔꯨꯡ ꯑꯃꯗ ꯇꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯂꯤꯑꯣꯔꯥꯅ ꯎꯔꯦ ꯑꯉꯛꯄ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕꯅ ꯄꯤꯛ ꯊꯜꯂꯕ ꯃꯐꯝ ꯑꯗꯨ ꯅꯨꯃꯤꯠꯅ ꯃꯨꯁꯤ ꯃꯨꯁꯤ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯡꯒꯤ ꯈꯣꯡ ꯑꯗꯨꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯡꯁꯟꯅ ꯏꯪꯂꯕ ꯎꯟ ꯑꯗꯨꯗ ꯅꯦꯠꯂꯝꯃꯤ ꯏꯪꯕꯅ ꯁꯤꯒꯗꯧꯔꯕ ꯎꯆꯦꯛ ꯃꯆꯥ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯀꯧꯔꯛꯂꯝꯃꯤ ꯂꯤꯑꯣꯔꯥ ꯑꯩꯈꯣꯏꯒꯤ ꯀꯨꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯇꯨꯔꯦꯜꯁꯤꯡꯁꯨ ꯂꯦꯞꯈ꯭ꯔꯦ ꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯃꯥꯡꯈ꯭ꯔꯦ ꯂꯤꯑꯣꯔꯥ ꯅꯤꯡꯊꯧ ꯕꯣꯔꯤꯟ ꯑꯃꯗꯤ ꯑꯇꯩ ꯁꯥꯁꯤꯡꯒ ꯋꯥ ꯇꯥꯅꯐꯝ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ ꯅꯤꯡꯊꯧ ꯕꯣꯔꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯅ ꯏꯪꯂꯛꯄ ꯅꯠꯇꯦ ꯅꯤꯡꯊꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯉꯟꯅ ꯍꯧꯒꯠꯂꯛꯂꯤ ꯃꯍꯥꯛꯄꯨ ꯏꯪꯅ ꯇꯞꯅ ꯁꯥꯎꯍꯟꯗꯅ ꯊꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯂꯤꯑꯣꯔꯥꯅ ꯍꯪꯂꯛꯏ ꯃꯐꯝ ꯀꯗꯥꯏꯗ ꯃꯍꯥꯛ ꯇꯨꯝꯃꯤ ꯃꯀꯨ ꯑꯃꯅ ꯈꯨꯝꯂꯛꯏ ꯑꯋꯥꯡꯕ ꯆꯤꯡꯁꯥꯡꯗ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯈꯪꯖꯤꯟꯒꯗꯕꯗꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕꯤ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯀꯝꯗꯧꯅ ꯁꯥꯒꯠꯍꯟꯒꯗꯕꯅꯣ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯤꯑꯣꯔꯥꯅ ꯄꯟꯊꯗꯅ ꯈꯪꯂꯦ ꯃꯇꯥꯒꯨꯝ ꯃꯉꯛ ꯅꯣꯝꯂꯒ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯍꯟꯒꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯂꯤꯑꯣꯔꯥꯅ ꯎꯟ ꯄꯨꯕ ꯆꯤꯛ ꯆꯤꯛ ꯂꯥꯎꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯀꯣꯔꯤ ꯃꯆꯨꯒꯨꯝ ꯉꯥꯡꯂꯕ ꯃꯇꯨꯅ ꯎꯟꯁꯤꯡꯕꯨ ꯉꯥꯛꯊꯣꯛꯄꯤꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯥꯁꯤꯡꯅ ꯎꯟꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕ ꯎꯆꯦꯛꯅ ꯋꯥꯅ ꯈꯣꯡꯕ ꯉꯝꯗꯅ ꯂꯩꯕ ꯀꯌꯥꯁꯨ ꯊꯦꯡꯅꯔꯛꯑꯝꯃꯤ ꯑꯅꯤꯁꯨꯕ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯤ ꯂꯤꯑꯣꯔꯥꯒꯤ ꯃꯥꯡꯗ ꯎꯟ ꯃꯔꯛꯇꯒꯤ ꯑꯔꯤꯕ ꯂꯝꯍꯨꯏ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯔꯤꯕ ꯊꯋꯥꯏ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯝ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯌꯧꯒꯦ ꯍꯥꯏꯔꯕꯗꯤ ꯄꯥꯡꯒꯜ ꯊꯧꯅꯥꯅ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯋꯥꯔꯤ ꯂꯤꯌꯨ ꯃꯍꯥꯛꯇꯤ ꯅꯥꯀꯣꯡꯅ ꯇꯥꯗꯦ ꯄꯨꯛꯅꯤꯡꯅ ꯇꯥꯕꯅꯤ ꯂꯤꯑꯣꯔꯥꯅ ꯂꯝꯍꯨꯏꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯌꯦꯡꯖꯔꯒꯦ ꯆꯤꯡꯗꯣꯜ ꯑꯗꯨꯒꯤ ꯃꯇꯣꯜꯃꯛꯇꯗ ꯂꯩꯆꯤꯜ ꯌꯧꯅ ꯋꯥꯡꯂꯕ ꯎꯟꯒꯤ ꯁꯤꯡꯍꯥꯁꯟ ꯑꯃꯗ ꯅꯤꯡꯊꯝꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯉꯧꯕ ꯃꯨꯀꯥ ꯃꯆꯨꯗ ꯃꯤꯠꯇ ꯃꯤꯡꯁꯦꯜꯒꯨꯝ ꯃꯁꯝ ꯑꯗꯨꯅ ꯎꯟꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯒꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯈꯣꯟꯊꯥꯡꯁꯤꯡꯅ ꯌꯩꯕꯗ ꯇꯨꯔꯦꯜꯒꯤ ꯐꯝꯖꯤꯜꯂꯕ ꯎꯟꯄꯥꯛꯁꯤꯡ ꯆꯦꯈꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯂꯝꯍꯨꯏ ꯃꯆꯥ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕ ꯇꯨꯝꯂꯤꯕꯅꯤ ꯇꯨꯝꯈꯤꯁꯅꯨ ꯂꯤꯑꯣꯔꯥꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯤꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕ ꯁꯤꯒꯗꯧꯔꯦ ꯇꯨꯝꯕ ꯅꯠꯇꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯣꯏꯔꯤꯕ ꯂꯝ ꯑꯗꯣ ꯅꯪꯒꯤ ꯑꯋꯥꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯏꯪꯕ ꯅꯤꯡꯊꯝꯅꯤ ꯑꯩꯅ ꯁꯥꯟꯇꯤ ꯄꯨꯔꯛꯏ ꯄꯣꯊꯥꯍꯜꯂꯤ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯤ ꯂꯤꯑꯣꯔꯥꯅ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯃꯐꯝ ꯑꯗꯣ ꯃꯇꯝ ꯆꯨꯞꯄꯒꯤ ꯀꯥꯂꯦꯟꯊꯥ ꯑꯣꯏꯔꯝꯃꯤ
ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯀꯪꯈ꯭ꯔꯦ, ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯇ꯭ꯔꯦ, ꯁꯥ ꯁꯟ ꯈꯨꯗꯤꯡꯃꯛ ꯆꯥꯗ ꯊꯛꯇꯕꯅ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯑꯏꯪꯕ ꯅꯤꯡꯊꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯩꯇꯕ ꯃꯐꯝ ꯑꯣꯏꯕꯅ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯋꯥꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯤꯑꯣꯔꯥꯅ ꯅꯤꯡꯊꯝꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯖꯕ ꯃꯒꯨꯟ ꯀꯌꯥ ꯊꯥꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯩꯊꯪꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯅꯤꯡꯊꯝꯒꯤ ꯑꯏꯪꯕꯁꯨ ꯀꯝꯗꯧꯅ ꯂꯣꯏꯁꯟꯒꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯇꯨꯝꯂꯝꯂꯕꯁꯨ ꯍꯧꯒꯠꯀꯗꯕꯅꯤ, ꯃꯗꯨꯕꯨ ꯈꯜ ꯑꯃꯅ ꯊꯝꯕ ꯀꯧꯏ"꯫ ꯅꯤꯡꯊꯝꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯨꯟꯅ ꯇꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯂꯒꯅꯤ ꯑꯁꯤꯡꯕ ꯂꯝꯍꯨꯏ, ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯁꯛꯇꯤ ꯑꯃ ꯄꯤꯔꯕꯅꯤ꯫ ꯃꯁꯤꯅ ꯑꯇꯣꯞꯄ ꯖꯤꯕꯁꯤꯡꯗ ꯅꯤꯡꯊꯝꯒꯤ ꯅꯨꯡꯉꯥꯏꯕ ꯅꯤꯡꯁꯤꯡꯍꯟꯅꯅꯕ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯑꯔꯪꯕ ꯎꯟ ꯃꯇꯦꯛ ꯑꯃ ꯂꯤꯑꯣꯔꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯎꯟ ꯃꯇꯦꯛ ꯑꯁꯤ ꯐꯖꯔꯕ ꯂꯩ ꯑꯃ ꯑꯣꯏꯅ ꯁꯥꯠꯇꯣꯔꯛꯂꯝꯃꯤ꯫ ꯂꯤꯑꯣꯔꯥ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯃꯥꯒꯤ ꯂꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯖꯔꯕꯁꯨ ꯋꯥꯈꯜꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯨꯔꯕ ꯎꯟꯁꯤꯡ ꯃꯍꯤ ꯂꯥꯡꯊꯣꯔꯛꯂꯦ, ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩ ꯂꯩ ꯂꯣꯏꯅ ꯁꯥꯠꯂꯛꯂꯦ, ꯁꯥꯁꯤꯡꯅ ꯂꯤꯑꯣꯔꯥꯒꯤ ꯃꯤꯡꯕꯨ ꯁꯣꯟꯅꯗꯨꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯤ꯫ ꯅꯤꯡꯊꯧ ꯕꯣꯔꯤꯟꯁꯨ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯤꯑꯣꯔꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫